ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯄꯥꯕꯨꯡอะไร ꯑꯩ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯕꯅꯦ ꯀꯣꯏꯊꯤ ꯊꯤꯔꯨꯏꯅꯤ ꯑꯦ ꯍꯨꯏ ꯈꯣꯡꯍꯧꯔꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦ ꯑꯩꯁꯤꯅꯤ ꯕꯦꯔꯥꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯀꯦꯠ ꯐꯦꯁꯇꯅꯤꯗꯅ ꯄꯥꯕꯨꯡ ꯅꯆꯥ ꯄꯤꯕ ꯑꯩ ꯏꯇꯣꯝꯗꯅꯤ ꯍꯌꯦꯡꯋꯥꯏ ꯄꯥꯕꯨꯡ ꯌꯦꯡ ꯌꯣꯛꯇꯣꯏꯅꯤꯀꯣ ꯅꯪꯅ ꯆꯅꯤꯄꯥꯡꯗ ꯌꯣꯛꯇꯣꯏꯕ ꯄꯣꯂꯤꯁꯤ ꯀꯥꯔꯦ ꯇꯣꯛꯑꯦ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯌꯣꯛꯇꯩ ꯁꯔꯨꯛ ꯍꯨ ꯇꯦꯡꯀꯣꯠ ꯑꯃ ꯊꯛꯑꯒꯅꯦ ꯇꯨꯃꯤꯟꯅ ꯇꯨꯝꯖꯈꯤ ꯕꯦꯔꯥꯅꯤ ꯄꯥꯕꯨꯡ ꯇꯧꯏꯗꯣ ꯑꯩ ꯈꯪꯉꯤ ꯀꯔꯤ ꯈꯪꯈꯤꯕ ꯑꯩꯅ ꯁꯦꯟ ꯍꯥꯏꯔꯛꯇꯅꯕ ꯑꯩꯅ ꯄꯥꯕꯨꯡꯅ ꯈꯟꯅꯍꯧꯔꯤꯕ ꯄꯩꯁꯥ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯛꯇ꯭ꯔꯕꯅꯤꯅꯦ ꯑꯗꯨꯃ ꯈꯪꯉꯤꯗꯣ ꯁꯤꯁꯦ ꯀꯣꯛꯁꯤꯗꯤ ꯂꯤꯆꯩꯁꯦ ꯇꯨꯃꯤꯟ ꯂꯩꯈꯤꯅꯕꯅꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯕꯗꯨ ꯂꯤꯆꯩꯅ ꯀꯟꯒꯦꯔꯥ ꯅꯥꯟꯒꯦꯔꯥ ꯑꯩꯗꯤ ꯉꯁꯤ ꯁꯦꯟ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯄꯩꯁꯥ ꯍꯥꯏꯁꯤ ꯇꯣ ꯀꯦꯠ ꯐꯦꯁ ꯍꯥꯏꯅꯕꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯦꯗꯣ ꯑꯩꯒꯤ ꯊꯤꯀꯥꯏ ꯊꯕꯛꯇꯣ ꯍꯧꯔꯦꯕ ꯄꯥꯕꯨꯡ ꯊꯣꯡ ꯁꯥꯕꯩ ꯊꯕꯛꯂꯥ ꯀꯩꯅꯣ ꯄꯥꯕꯨꯡ ꯇꯦꯛ ꯇꯧꯕ ꯊꯣꯡꯅꯤꯅ ꯃꯄꯣꯛꯁꯤꯃꯒꯤ ꯂꯥꯟꯗꯅꯕ ꯈꯪꯖꯤꯜꯍꯧꯒꯦ ꯗꯥꯏꯂꯣꯛꯀꯗꯤ ꯂꯣꯏꯔꯦ ꯅꯠꯇꯦꯕ ꯄꯥꯕꯨꯡ ꯁ꯭ꯀꯨꯜ ꯁꯥꯕꯅꯦꯕ ꯇꯦꯟꯁꯟ ꯑꯣꯏꯈ꯭ꯔꯦ ꯏꯃꯥꯏ ꯄꯦꯝꯃ ꯑꯉꯥꯡ ꯈꯔꯗꯤ ꯁꯤ ꯀꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯑꯌꯨꯛꯁꯤꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥ ꯉꯥꯡꯉꯦꯃꯤ ꯃꯄꯥ ꯃꯆꯥ ꯃꯥꯟꯅꯩꯍꯦ ꯋꯥ ꯀꯔꯤ ꯂꯝꯗ ꯁꯥꯕ ꯁ꯭ꯀꯨꯜꯅꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒꯅꯦ ꯑꯉꯥꯡ ꯇꯝꯍꯜꯂꯨꯅꯨ ꯑꯣꯏꯗꯅ ꯏꯄꯥ ꯍꯥꯏꯍꯧꯒꯦꯅ ꯇꯧꯅꯤ ꯄꯥꯕꯨꯡ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯆꯪꯅ ꯁꯥꯕ ꯁ꯭ꯀꯨꯜꯅꯤ ꯍꯩ ꯌꯣꯠꯀꯤ ꯃꯍꯨꯠꯇ ꯋꯥꯆꯦꯠ ꯍꯥꯞꯇꯣꯏ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯑꯩꯁꯦ ꯑꯁꯝ ꯊꯥꯖꯗ꯭ꯔꯤꯁꯦ ꯑꯩ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯄꯥꯔꯒ ꯇꯨꯏꯁꯟ ꯇꯝꯍꯜꯂꯒ ꯃꯦꯇ꯭ꯔꯤꯛ ꯂꯥꯟꯕ ꯉꯝꯗꯕ ꯅꯪꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯤꯀꯥ ꯇꯧꯕ ꯃꯥꯟꯅꯗꯦ ꯄꯥꯕꯨꯡ ꯀꯔꯤ ꯃꯥꯟꯗꯅꯤ ꯅꯪꯅ ꯑꯦꯛꯖꯥꯝꯗ ꯅꯣꯟ ꯇꯧꯕꯗꯨꯒ ꯕꯤꯜꯗꯤꯡ ꯁꯥꯕꯗ ꯌꯣꯠꯀꯤ ꯃꯍꯨꯠꯇ ꯋꯥꯆꯦꯠ ꯍꯥꯞꯄꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯤꯒꯤ ꯃꯄꯥꯒ ꯁꯨꯝ ꯃꯥꯟꯅꯗꯕ ꯃꯄꯥꯁꯨ ꯀꯔꯝꯕ ꯃꯄꯥꯅꯣ ꯃꯤꯒꯤ ꯃꯆꯥꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯆꯥ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯩꯁꯦ ꯑꯒꯣꯔ ꯃꯣꯃꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄꯣ ꯑꯩ ꯏꯀꯥꯏꯅ ꯍꯩ ꯅꯪꯒ ꯑꯩꯒ ꯏꯄꯥ ꯏꯆꯥ ꯊꯣꯛꯅꯩ ꯍꯥꯏꯁꯦ ꯑꯩ ꯏꯀꯥꯏꯅ ꯍꯩ ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯄꯤꯔꯝꯃꯤꯅꯣ ꯑꯩ ꯅꯃꯥꯗ ꯍꯧꯆꯣ ꯅꯃꯥꯅ ꯄꯣꯛꯑꯝꯕꯅꯤ ꯄꯥꯕꯨꯡꯗꯤ ꯑꯩꯒꯤ ꯏꯄꯥ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯑꯩ ꯄꯣꯛꯄꯗ ꯄꯥꯕꯨꯡꯒꯤ ꯁꯔꯨꯛ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯑꯩ ꯅꯪ ꯑꯩ ꯏꯄꯥ ꯏꯆꯥ ꯊꯣꯛꯅꯁꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪꯁꯨ ꯃꯄꯥ ꯑꯩꯒꯤ ꯃꯤꯡꯆꯠ ꯃꯥꯡꯍꯟꯗꯕ ꯃꯆꯥ ꯑꯣꯏꯌꯨ ꯑꯩꯁꯨ ꯃꯆꯥꯒꯤ ꯃꯥꯏ ꯆꯣꯞꯍꯜꯂꯣꯏꯗꯕ ꯃꯄꯥ ꯑꯣꯏꯒꯦ ꯆꯥꯛ ꯁꯥꯏꯔꯒ ꯏꯜꯂꯛꯄꯗꯒꯤ ꯅꯇꯨ ꯊꯤꯕ ꯌꯥꯔꯕꯁꯤꯐꯥꯎ ꯅꯪꯅ ꯑꯩꯒꯤ ꯏꯔꯦꯟ ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯍꯟꯕ ꯅꯠꯇꯅ ꯀꯔꯤ ꯑꯐꯕ ꯇꯧꯔꯛꯑꯒꯦ ꯀꯔꯤ ꯑꯐꯕ ꯇꯧꯔꯛꯑꯒꯦ ꯍꯥꯏꯕ ꯀꯦꯠ ꯐꯦꯁ ꯀꯦꯠ ꯐꯦꯁ ꯃꯤꯡꯒꯔꯤ ꯉꯁꯤꯅꯦ ꯊꯛꯁꯤ ꯈꯥꯁꯤ ꯃꯥꯡꯅꯅꯤꯀꯣ ꯊꯛꯁꯤ ꯈꯥꯁꯤ ꯀꯩꯗꯧꯒꯦ ꯆꯥ ꯇꯥꯔꯦ ꯅꯪ ꯁꯣꯏ ꯇꯥꯔꯦ ꯉꯁꯥꯏ ꯍꯥꯏꯗꯨ ꯆꯩ ꯆꯥ ꯇꯥꯔꯦꯅ ꯍꯥ ꯅꯪ ꯑꯩꯁꯤ ꯍꯥꯠꯇꯣꯛꯑꯒ ꯑꯩꯒꯤ ꯊꯨꯝ ꯃꯌꯥꯝꯁꯤ ꯂꯧꯍꯧꯒꯦ ꯍꯥꯏꯔꯣ ꯂꯧꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯂꯧꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯐꯨꯕꯤꯔꯦꯅꯦ ꯄꯥꯕꯨꯡꯅ ꯌꯥꯗꯣꯔꯤꯕ ꯐꯨꯕꯤꯈ꯭ꯔꯦ ꯄꯥꯕꯨꯡꯅ ꯃꯄꯥꯁꯤ ꯐꯨꯔꯤꯕ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒꯦ ꯃꯃꯥ ꯅꯤꯡꯁꯤꯡꯉꯦ ꯃꯤꯅꯩ ꯃꯆꯥꯁꯤꯗꯤ ꯑꯁ ꯃꯥꯅ ꯃꯃꯥꯒ ꯀꯧꯔꯒ ꯀꯞꯄꯗꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯒ꯭ꯔꯦ ꯃꯄꯥ ꯃꯆꯥ ꯑꯣ ꯃꯦꯝꯆꯧꯕꯤ ꯅꯪꯅ ꯂꯥꯏꯔꯩꯕꯥꯛꯇ ꯏꯄꯥ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯌꯦꯡꯉꯒ ꯅꯪ ꯄꯦꯜꯂꯣꯀꯣ ꯅꯪꯅ ꯄꯤꯖꯛ ꯄꯤꯛꯅ ꯍꯨꯟꯗꯣꯛꯑꯝꯃꯦ ꯃꯃꯥ ꯌꯥꯎꯗꯅ ꯌꯣꯛꯂꯛꯄ ꯅꯆꯥꯁꯦ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧ ꯉꯝꯗ꯭ꯔꯦ खितंग भागद्रा आइना बोर्डिंग द थम्मे लेट्रिन द डेंड्राइट चिंग लेरमे अदुगबु माइनस प्लस निंथी न खंगदबा माना कनाई थौइन सिने नो खंगदे ठिका तौनी ने ठिका तौनी ने नमोनु पियोय दोइदु न तौसेन तोइने वा ए पेंजरे ओ माचा माइ नुसिना ना हाइ तौरमनी ओ मबुंग दो डायरेक्टर ने डायरेक्टर मबुंग न डायरेक्टर ओरगा ठिका तौनी हरिबा नुपी दो tomboy ओरमगनी अदुगा नंगबुने मान चेले पुखिदोइनी अबो अदो हाइनो माना इबु चेन मदि मतिक नथि माबु युमजिरेक पुसलगा पाबुंगी थोगन तवन मंगमद्रबा ए लाई layam pungdamamna khangbiyo laida sakit mangrene machanu pa ngakcho imagi manap chaptige ei nangna madu ngamaba ipa sien pin obo ai ngamo ei wasak aude hey cat face ai ngamage ko ai ngamage ko po ni pani boni rene dambi ai wasak ngak pachale babongi thokjan phangloda ai ni ki kana ai ki kana laite Oh my choice Pokemon. Hai ngak chao. Chale. Hai ngai khone. Tension ho mapa tension ho. Ih, ni masa do silu ge. Mapo ko thugai bi rakta na.